मरोइबा पाउ बीजेपी की जनरल सेक्रेटरी BL संतोष न मणिपुर की MLA सिंदा अथुबद मियाम की लेंगाक लेहलगनी हाइबगे थाजब पिरखरे शिलोंग दलेबा मणिपुरी राजबारी थुगाई की बदु मेघालय गवर्नमेंट क्या हिरम अमतद मरी लेनदे हाइना मेघालय की चीफ मिनिस्टर कर्नल के संगमाना हाइक्रे शिलोंग की मणिपुरी राजबारी मणिपुरी लेंगाकना हानगी मवोंग मतौ कायहंदना सेमजिननब थबक पाइखतपनी हाइरे लमदम असिगी पोथोक मरांग कायना पुथोगिबसि मालेम की कैथेलद यहोनगी हाइरबदि ह्यूमन रिसोर्स चौखट हनब मरु ओय हाइना मणिपुर की गवर्नर अजय कुमार भलाना हाइक्रे सेने वुमेन्स नेशनल फुटबॉल चैंपियनशिप यूपी बु माइथिब पिरमलगा मणिपुर की टीम सेमीफाइनल द खोंग थांजिनख्रे खुरुमचरी ISTV पाउ मिंग ताबी बसिंगु तराम नोकचरी हजि पाउ संथोंग पिजरी दिल्ली द लेरिबा मणिपुर की MLA सिंगनंगसी बीजेपी की नेशनल जनरल सेक्रेटरी ऑर्गेनाइजेशन BL संतोष का उनदुना पुंग अमरोम वारी सानख्रे वारी सानखिबा अदुदा BL संतोष की माइकेदगी मणिपुरदा अथुबद मियाम गी लेंगाक लेहननब होनरगनी हाइबगे थाजब पिरखरे हाइरे न्यू दिल्ली द लेबा BL संतोष की मयुमद उनखिबा अदुदा यावखिबा लमलाई SC की MLA KH इबोमचाना खुदियक पीदुना थादोरखिबा चेरोल अमदा ngasi उनखिबा अदुदा हानगी चीफ मिनिस्टर N बिरेन स्पीकर TH शैत्यव्रता MLA TS बिश्वजीत Y खेमचान अमदे गोविंदास कोंथोंजमसु सरुक याखि अयुकी पुंग तरामाथोइरोम ताबद उनखिबा अदो पुंग अमरोम चुपना वारी सानदुना मणिपुर की हौजिक ओइरिबा फिबम सिंह ममुत ताना खंगनबगा लोइनना स्टेट असिदा तंगदु लैताब फिबम पुरक्तुना मियाम गी लेंगाक लैहनबा मणिपुर की मियाम न पामी हाइबा वाफम फोंदोकलमखि स्पीकर अमदी MLA सिंगी वाफम तारब मतुंगदा BL संतोष की माइकेदगी अथुबद मियाम गी लेंगाक सेमलगनी हाइबगी थाजबदु पिरखिबनी हाइरे पनबे याबदे थासे की तांग निपान की नुमिदांग वायरम पुंग तरुक मखाइरोम ताबदसलु न्यू दिल्ली की सदर पटेल मार्ग लेबा बीर टिकेंद्रजीत मणिपुर भवनदा BJP की नेशनल स्पोक्स पर्सन ओइबद नतना नॉर्थ ईस्ट इंचार्ज डॉक्टर संबित पत्रग उनदुना स्टेट अस्सी की मियाम की लेंगाक लेहनब पामी हाइब वाफम थंब लेख्रबनी हाइखि शिलोंग दलेबा मणिपुरी राजबारी थुगाइखिबदु मेघालय गवर्नमेंट का करिगुंबा हिरम अमतद मरी लेनदे हाइना नेशनल पीपल्स पार्टी NPP की प्रेसिडेंट सु ओइरिबा मेघालय की चीफ मिनिस्टर कर्नल के संगमानंगसी इम्फाल दलेबा क्लासिक ग्रांडे द पांगथोखिबा पाउगी मिफम द हाइख्रे NPP की MLA अमदे अतई थौपुबा सिंगना सरुक याखिबा पाउमी सिंग उनबा अदुदा कर्नल के संगमान मखाताना लमदम अमगी पुवारी की ओइबा मफम अमबु हेक्ता थुगाइबा हाइबसी यामना लाइबक थीबने शिलोंग द लेबा मणिपुरी राजबारी थुगाइरे हाइबा पाउ ताबदा महाकी ऑफिशियल कयागा फोन तौदुना हंगबा मतमदा मेघालय गवर्नमेंट हिरम असि मतंगदा करिसु यावदे मणिपुर की यामना मरु ओइबा मफम अमा मांगहनखिबा हाइबसी महाक मसाकी ओइनसु यामना नुंगाइते थबक अदु मणिपुर लेंगा की याथंग अमना तौबनी हाइखि I just want to clarify a few things that regarding any kind of demolition, there was no permission that was given from the state government as such, as far as I know. So I do stand corrected once because it just came to me in the morning. But as far as the telephonic conversation I had with my officials, there was no permission for any demolition. Also, the information was given to the Manipur government that that site should be preserved, especially the actual building and the actual palace. Number three, most importantly, there was no activity from government of Meghalaya or any of its agencies who were actually involved in any kind of demolition work that did take place. So it was completely a matter that was dealt by the government of Manipur. So Meghalaya government did not or was not involved in any way.
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔꯗ ꯊꯨꯡꯕꯒ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯕ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯈꯣꯏꯅ ꯊꯝꯂꯛꯄ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯜꯂꯥꯒꯁꯨ उनदुना थोगलिबा थौदोक असी मतंग यावना हिरम कयादा वारी सानरे IDP कयागसु उनदुना मखोइना थेंगनरिबा अवाबा कया खंगले नेशनल हाईवे सिंगदा निंग तमना चटपा फंगदबा अमदे चिंगी मफम सिंग पाक सन्ना कोकथोक्तुना पोपी थारकपा अमदे आइनगी वांगमदा मियोय कया अवांग नुपोक स्टेट कयादा चंगसिलकपा असिना अवांग नुपोक खक्तदा नतना इंडिया की स्टेट कयादा मिटोप मियानचा कयाना चावना चैथेंग पिगनी border fencing तौनब होनरिबा असिगे border मयादा लैरिबा मियोय कयागा वारी सानरगा इंडिया लेंगांगना थबक लौखटपा चुंगनी हाइखे महाकी खोंचत असी हनखिबा मतमदा कांगपोकपी सेनापति अमदी तदुबीदा लैबा तोंगान लुचिंगबा कयागा मिफम पांगथोकनी मणिपुरदा थोकलिबा इरांग असि लोइसिनबा MLA कयागा तानबगा लोइनना इशू असि लोइसिनबा होनबदा NPP ना अंगंबा थौदांग लौगनी हाइखे Within the territorial integrity and the entire boundary of Manipur, whether it's geographical or constitutional, discussions can be had on how certain administrations could function. But looking at having a separate, completely separate administration and completely bifurcating the state of Manipur is not the stand of the National People's Party. So we're very clear on that. The different communities to come together, discuss on the table what are the issues and try to take things forward, because if we keep sticking to positions and not focusing on the issues, we will not be able to get anywhere. Discuss it, and we should not stick to positions, because in discussion and negotiation, if we stick to positions, we'll never be able to move forward. पाउमीसिंग हंगबा वाहंगी पाउखुमदा मणिपुर लेंगाक्ता NPP ना सौगटपा तोखिबादो गवर्नमेंट पाइरिबा BJP की MLA मरक्ता लीडर मुनरकपदगिने हाउसिंग सेंटर लेंगाकना मणिपुरदा पॉपुलर गवर्नमेंट सेमलकपा तारबसु NPP ना मियामगी अपाम्बा मतुंग इना थबक तौगनी हाइखि The larger interest, as I said, what guides us as our principle is what is best for the people of Manipur and for the state of Manipur. What will ensure that peace and normalcy returns back. The National People's Party is willing to cooperate and work in different circumstances, depending, as I said, on what is the purpose of the decision that is being taken. And if the decision that is going to be acceptable by the people of our state, definitely the state committee, definitely the MLAs and the national committee, we will sit together and decide on how we should move forward. By February, the Election Commission has to decide. So it's about a matter of 4 more months. And if the Election Commission does not decide, then by February, then there will not be a by-election there. Definitely, we will urge from a democratic process, even 1 month, 2 months of representation is important. But from the practical point of view, what I understand from Election Commission's point of view, that the time frame is very, very close. लिसिंग मचामापल निफुगा निथोय निफुगा हुमदोयदा मणिपुर की निंगथौ बुद्धचंद्रन सारंबा शिलोंग की रेड हिल दलेबा सनाकोनुंग राजबारी नौना सेमजिन्नबगी थबक पाइखटपनी हाइरे गुमजा लिसिंग मचामापल निफुगा मापन सेप्टेम्बर कुनगा माथोयदा बुद्धचंद्र निंगथौदगी इंडिया लेंगांगना मर्जर एग्रीमेंट के नमदुना खुद्याक पीद्रिङैदा मफम अदुदा हाउस अरेस्ट तौदुना थमखिबा मफम अदु मणिपुर लेंगांगना नॉर्थ ईस्ट काउंसिल की सेंथंग मखादा नौना सेमजिनबगी थबक असि तौगदबनी हाइरे बुद्धचंद्र निंगथौना सारंबदगी मफम अदुदा पोस्टिंग ताब ऑफिशियल सिंगना मतम मतमगे सेमजिन साजिनदुना लाकपने हौजिक नौना सेमजिनबदा हानगी उगी मपोट मचै सिंगदे सिजिनबा याद्रबा सेमजिनबदा थोक्लरोइदबना सिजिनबा याद्रबा सरुक पुमनमक लौथोक्लगा अनौबा मपोट मचैना महुत सिल्लगा सेमजिनबा पांदम थमली हाइरे हाना पालंबा एल्यूमिनियम की थोंगनाव सिंग नतना अतै पोलम सिंग सिजनबा याररोय हाइरे नौना सेमजिनबा असिदसु लैबाकना फकलांग वाइ तैदुना मसक मतौ मांगहंदनबा होनगनी हाइरे सनाकोनुंग असि नौना सेमजिनबा अमनबा मचाक सिंग लौथोकपगी थबक तौरिबासिदा कनागुंबा खरना मणिपुर लेंगाक खंगहलमदना सनाकोनुंग असि सिदोकले हाइना लाना संदोकपसु याउनरे हाइरे
Silongi Red Land Building, Manipur Rajbari Thugaiba, Manipur gi Puari ama muthatnaba hotnabani, kanana kari maramgi damak atamnana tauribanu haiba wahang hangli haina, World Media Organization haire. Loop asigi media coordinator RK Leishombagi Cherol amana, Manipurna Dominion of India da tilhannaba, Manipur Merger Agreement lising machamapal nipugamapan, Maharaj Buddha Chandraga, India ga anigi marakta khudyak pinakiba amade, Manipur gi ning tambalengak lon khudimak India na paishin kibaga mari leinana Manipuri singna yamna ikai khumnana kaungam laroi daba puari ama oina leiriba matam amage Manipur gi ningthaugi lan oina leijaramba Silong gi Red Land Building asibu thugaiba asina Manipuri singi thamoida yamna nungaitaba ama phawonbada natana Manipuri singi puari bu namsinnaba manghanaba hotnabani haina laibak miyamna lobagum World Media Organization WMO na thamoi sokna nungaitabaga loinana thawong asi akanba mawongda yaningdaba phongdorakle Manipur miyamgi ihul khangdaba thaudok ase kanana kari maramgi damak atamnana tauribanu haibu wahang hanglakle thaudo asigi matangda Manipur lengangna miyamda chapchana kamdauna taukibanu haiba khangangadabani loinana hanagi duga chapmanana sagadabani haire Amaromda Manipur gi miyam tanaramdana amadi ayaba yaudana Red Land gi Rajbari Thugai ki bahabase merger agreement khuyek pinaki haibagi Puari ki khudam muthatpani haina Silong Manipuri Students Union SMSU na phongdorakle loop asigi wangang loina Manipur Rajbari asibu semgatliba singda SMSU na hangkiba matamda Hanagiduda Semjin Gadabani Haina Paukum Pirakibani Adubo SMSU na Amukana Yangshin Bachatlubada building asi Thugaiduna Lerambani Hiramasigi matangda union asida pau pirak pasulaite Puariga sago nariba building asibu narolda Thugairamba asida chenaba official singi matakta mari lainaba authority na action lokhat piu hairi Manipur Ras Baban asibu sembat sagat liba singda Samsuna hangzaruba matamda renovation khak tawgadabani haina takpirakibani adubu Samsuna yingsin bachatluba matamdadi building asi thugaiduna leiramle Samsuda mangjanglona per information amta piyamba leite renovation khak tawgani haijanduna Puari ga sagonariba Manipur Rasbari building asibu naronda thugairamba haibasi ngakpiba ngamloidaba thaudo amani haina Samsuna lawi Manipur Rasbari asibu thugaibada chenariba official sing gi mathakta authority na action lokhat piu haiduna appeal tawjari mari lainaba official sing laiba miyam khangna sengdorakadabani haina su thamjari Manipur Rajbari Shillong Sidoktuna Nauna Sagani Hairibasi Hanagi Puariga Sagonaduna Leramba Machak Sing Yariba Makai Komjin Biduna Hanagi Rajbari ga Manaba Mongda Sabinaba Shillong da Leriba Max ki Thomi Singna Mari Lainaba Singi Puning Chingsilakli Koigi Manipur gi 1949 September 21 da merger sign tawkhiba mafam si develop tawgani haina thambiraga yamna tungaitaba mawongda thugaiduna leiramet Manipuri macha myam Silong da leiriba amsung toba mafam da leiba singnasu yamna nungaitaba yamna angakpa phawraba phibam masi thengnajare hauji akoi MECS amasung Manipuri leiriba singna pamjariba si building asidagi sidorakpa pochai singse yaribe makhai sijinnabiraga tangai phadaba kharadang sinbiraga hanagi chapchana phibam aduda sembinaba sabinaba haina mari leiba departments and authority da akoina dolukna haijari Manipur asi ching amadi tamdagi pothok marangkaina puthok palamdam ama oire masi malemgi kaithel da yohange hairabade human resource chawkhathanba maru oi haina Manipur gi governor Ajay Kumar Bhalana ngasi bridging business sense border haiba thimda numitni pangthokadaba Manipur Global Bioseller Summit lisingani kungamanga hudopagi thorumda haikre Directorate Trade Commerce and Industries Government of Manipur Manitco amadi Manipur Chambers of Commerce and Industry na punna sinduna City Convention Center da pangthokiba thoram aduda mari lainaba official kaya na sargyaki Thaurangga mari lainana tongan ba pothok sing puthok pastol kaya sohangki Governor na makatana chahi anirom asida mahagna yengbada displaced person singsu laingaki matenga loinana sendan lambida thorktuna makhoi masagi senmilon chawkhatnana ba khonabada mateng pangle
Malemgi leibaksinda mahakna thamningba wafamde lamdam asigi miyam asi thabak ama hek tawbada mamut tana khanganba kangbuni lamdam asida leiriba miyoising asi yamna flexible oiba karigumba pothok ama sem sabada yamna thuna haiganba kangbuni Organic food sing puthokpa GI tech loba amade natural farming tawba yauna medicinal plants sing sizinaduna commercial oiba mawongda puthokle lamdam asi handloom and handicrafts ki matangdasu malemgi leibak singna yamna pamnaba lamdam ama oire numit nini chupna pangthokadawriba summit asina lamdam asibu malemda hena masak takpada ngamlagani haiki Demand anything, will make it for you, will make the requirements, will adapt our handlooms and our people are so good that they can do it. We must continue to support our MSMEs through financial inclusion, digital transformation and sustainability oriented production. Our entrepreneurs, especially women and youth, must be at the forefront of this growth story. I am confident that deliberations, networking and collaborations emerging from this summit will translate into meaningful trade, partnerships, export opportunities and investment flows that benefit both Manipur and global business community. Manipur macha gallantry phanglakibasing Manipur gi governor state ki thakta ikai khumnakrai Mathauna leiba Manipuri singna leibak asigi ning tamba ngakpada achauba thaudang lauraga lakli haina Governor Ajay Kumar Bhalana phongdokre Manipur government amasung Rajya Sainik Board ani na sinduna Raj Bhavan da leiba Darbar Hall da pangthokpa thoram aduda Manipur gi Chief Secretary Punit Kumar Goyal GOC 57 Mountain Division Major General SS Kartikeyana thoram gi athoiba mithung sing oike thoram aduda Manipur Police Central Armed Police Army Assam Rifles BSF ki officer sing veteran sing Manipur government ki official sing su saruk yake thoram aduda Shaurya Chakra phangkiba 21 para SF ki Major Manuel Francis Rashtriya Rifles ki Subedar P Pravin Singha Veer Chakra phangkiba Indian Air Force ki squadron leader Rezwan Malik Laikhidraba 7th Battalion BSF ki Constable Deepak Chingthamda Sel oina lupa laktara amasung sol piduna ikai khumnaki makhatana Sena Medal phanglakiba battle casualty oikiba Bixis Sena Medal phangkiba loinana mention in dispatch phangkiba yauna punna personal taragani panbustu ikai khumnaki Manipur ki Governor Ajay Kumar Bhalana makataraduna government na leibak asigidamak mathauna leina akiba yaudana mama leibak ki amasung miyam gidamak kathokpaga loinana mayokna kiba lamdam asigi thauna leiba macha singbu sakhangba amasung ikai khumnabani leibak asida makhoi gumba mathauna leiba miyoi puthokpa mathautai Manipuri singna leibak asigidamak counter terrorism da oirasu peacekeeping mission oirasu thauna leina thaudang yaduna lakli Operation Sindurda Pakistan ki terrorist singi mathakta landakhiba adudasu saruk yaduna India na ingtappa pami singnaraklabadi chapchapa paukhumsu piba ngami haiba takki Lanpham singda maraiba ki damak thawai thakiba Indian Forces ki personnel singbusu aikoina kaufam thokte India ki lanmi singna singnarakpa ki mayokta thauna leina lepli lebak asigi ning tambabu ngakli makhoida thauna habliba imung manungbusu aikoina ikai khunapam thu ihaiki Every gallantry medal pinned on the chest of the soldier tells a story of courage, of loss, and unyielding sense of duty. Behind every hero stands a family, a mother whose silent prayers give strength, a father whose pride hides his tears, and a spouse who endures separation with courage. Our deepest respect and gratitude go to them as well. The nation salutes not only the uniform but also the spirit that nurtures it. Manipur's contribution to armed forces is a matter of immense pride. The youth of this state have always displayed exemplary discipline, fitness and devotion to duty. From officers in the Indian Army to airmen, sailors and paramilitary forces, the Manipuri soldier is a symbol of loyalty, courage and patriotism. Let today's felicitation ceremony serve not only as a mark of honor but also as an inspiration to the next generation to serve the nation with integrity and pride.
ngasi ayuk Andhra Police Station gi manung chanba Yairipok changamdabi mapagi Thawal Turel gi mapanda nupa amagi asiba hakchang ama leiramle haire laikhidraba miyoi adudi Yairipok changamdabi makhalai kaidagi Muhammad Firoz Khan chahi nipuga humdoi apokpa laikhidraba Jalal kawi haire thaudo asi thokle haipa pau phangbadagi Andhra Police ke kangbu amana mafam aduda changsinduna asiba hakchang adu lokhatlaga postmortem gi damak thamkhre police na case ama lokhatuna thaudo asi matangda thijinbagi thabak chathaba hokre haire Hanagi IS officer amadi MPS sigi Hanagi chairman oiramba Siddharth Kishore Devabarman bu log ayuktagi non judicial member oina hapkibasi recommending body gi ayaba yaudana tawkibara haina senior advocate khaide manina hangkre ngasi mahaki yumda pangthokpa paumi singa unabada mahakna makhatana atopa commission amada hana chairman natraga member oiramba miyoibu amuk hana state amadi center na thabak puhanba yadi haibasi Indian Constitution ge Article 319 Clause B na mayak sengna hairi Siddharth Kishore Devabarman bu lok ayuktagi non judicial member oina hapkibasi governor da lana lamching bayaw kibra thabak asi constitution ki wangmada thabak taurabra haike Kaide manina makhatana State Information Commission da haujik State Commissioner hapagi wafam amal lagliba se selection committee leitana kamdauna thabak hapkadauribano amaromda haujik Manipur da judge ki awatpa leiriba se mari leinaba singna mention biu haike 319 gi B dane asida clerk haira 319 ka haira adumba State ki Public Service Commission ki chairman natraga member oiramba amana amuk hanna atokpa department natraga atokpa commission da seasonable yaroi employee to be yaroi haibana masi niyom kaina chandra tumja achum machal na bane na yanction na bane na thammi basida niyom niti kaina chathaba ki pema mama leirabra haibase ko thigat pa chumi governor da kanana legal advice sorry bano masima ko yanction ma chumi Hauzayarak BJP ki MLA sing lengak semna bokhonarabasu ngamdrabanina press mandate election tawduna miyam ge anauba popular government sembana phagani haina CPI gi state secretary N Nabachandran haikre irabot baban da pangthokpa paugi mifam amada N Nabachandrana CPI Manipur State Council na CPI gi kungamanga suba national gi party congress Chandigarh da pangthokhibada saruk yakhe mifam maduda Manipur apumbada ingtap hanjilhalo Jahi ani hena mayumda hanjinba yadriba miyoy lising humpu khudakta makoigi hanagi mayumda hanjinba yahlo National Highway da tampaki maitei sing chathok chasin yadriba si khudakta yahlo Manipur ge apunba gi shaktam kaibe yaroi haiba wafam sing pukhatke Party ki Congress achauba mifam asina hanadagi lauduna laklaba Bharat kallo democracy kallo haiba slogan makha tana pukhatkigani Modi na luchingba NDA government na kanglup purup khaiba communal oiba lining ama khaktagi leibak ama election ama leibak ama loan ama leibak ama chatna hannaba khonariba ase leibak kaigani haina CPI na lawe maram aduna masi thingnaba India da leiriba left communist secular democratic forces punsinduna makha tana thingnanaba akanba warep lauke Mahan makatana hauzik oiriba lamdam asigi political gi phibam asi ningba kainingai oi BJP na luchingba N Biren gi anirak suba asina lisingani kunga humdoi gi me ahumdagi haurakhiba irang asigi waroisin purakpa ngamdana leire madudagi chahi asigi February tang mapanda N Biren pham thadokhibane February tang tarak humdoi dagi president rule thamki makatana sangthaduna president rule leire miyam nadi popular government leiba pamli haike mayamna popular government ma hujikle ba BJP ki si wajirsu mayamna tumpam hauza ke arab chale hujik Delhi ki wale re sami patra ki unabi wale re amisa unabi ngamdabi wale re ana moy mo halap ki pose khuna loina khanga sabi patana November kunba ki mangda sarkar seno hona gani si masi kari authority no koi khang masi sum pangang ba male sukumba popular government ma darkar le bina the press mandate ki laiwa no government duna thane ki slave government ki maduna phargani si party na sabsawa lawi the president election si tawna ki punam ki ya khagani ha pose party na lawi
Irabot Celebration Committee na sinduna Manipur yauna mapalamda September amadagi kuntra phauba pangthokiba Chamaga Marputrama Pansuba Jananeta Thabung Mapung Pana Pangthokibada Mateng Pangkiba Singbu Irabot Celebration Committee ki Vice Chairman L. Sotin Kumar na thagat phongdokre BT Rota lebe Irabot Baban da pangthokpa paugi mifam atuda Sotin Kumar na makha taraduna Manipur asi tangka kayada thugaina ba honaduna lai adubu Irabot na iramdam asi kaibe yaroi haiduna Manipur da laiba chingtam nungsinana laiminagadabani haiduna lakiba miyoini Haujik sahi ani makai hena leiriba Kuki Jo Singna makhoi gi tonganba state piu haiduna demand taliba sida Irabot kumba luchingba ama leiba mathau tare haike lagliba December taragani thoi ani shuba nupi lal amade December ki tang kun mapan amadi kuntrada Manipur gi ahanba political party sem kiba numit amade chingda miphamsu pangthokani haike Manipuri apun besetong ke harbadi Irabot na lor bathodang me amado madu yam ni tin makata na putabe sangi highway miengda maruin handak lakadoriba November ki tarik puntra MDU da solution sa paniputare ta phongiba dum jukto front united front sebagi tarik se masi ekoi yam ni tina pangthona sinjari adu lere December ki tarik tarani thoi Irabot ki lamjing da mahakna nupi miyam se mikap thoa lakanda anisu nupi lan masi significant masi pulmak se ko yamna thina naina bagi adugumba yamni thina palon tawgani Yum Sabada Fire Protecting System Sing Yauhannaba Yangsin Bahore Haina Manipur Fire Service ki Director Laishram Nabachandra Nangasi Manipur Institute of Engineers India Manipur State Center na Town Planning Department India Society of Heating Refrigeration and Air Conditioning Engineers na Sinduna Numit Humni Chupna Chathagadaba Mechanical, Electrical, Plumbing and Fire Protecting System in Building Sector Haibe Hiram da Pangthokpa National Workshop Haudokpagi Thorum da Haikre Tagyal da laiba Government Polytechnic ki Auditorium da Pangthokhiba ngasi thorum atuda Director L. Nabachandrana Nation asigi punsi amade lanthum kanbada engineer singi achauba thodang lay National Building Code ki Part 4 da Fire and Life Safety ki warol sing yauri adubu Manipur da ngasi phauba ningthina implement tawba ngamdana laire masi haurakliba young engineer singna tungi mirol gi damak nainaba changi Manipur da fire engineering tambinaba mi su laitabakum tawri maram aduna fire protecting system asi Manipur da regulated tawnaba khonabada achau Singnaba masu mayok nari haiki Manipur da lairiba tongan ba college singi oja singna saruk yatuna assessment evaluation and question setting gi matangda numit humni chathagadaba hands on training program ama ngasidagi MU gi court hall da hodokre examination section Manipur University na sinduna pangtokpa training program hodokpagi thorum aduda training program asi pangtokpagi matangda ICR examination section gi senior programmer Naurem Pratimana NEP 2020 lakpadagi ahongba kaya lakpa asi oja singdasu mapung phana khangannabagi pandamda pangthokpa training program asi handaki ashina ahumlak subane NEP 2020 lakpa sida hana arts amadi science haiduna khaidoktuna graduate tamnaramba adu hojikti science subject tamlabasu arts ke apamba subject amasu lawba yabagi khudong chaba leire asigumba ahongba kaya lakpa sida oja singdasu matau karamna assessment evaluation and question setting tawgani haibasi khangannabagi damak training program asi pangthokpani haike India na Manipur Kanglai Pakpu Lokshin Kiban Numit October Taragamanga asi Aikoi Ning Tamba Amasung Mioibagi Hak Manglaba Amamba Numit National Black Day Haina Korkomna Kangnaduna Lakli Maramasina Lakli Balisingani Kungamangagi October Taragamanga Asisu Mahusagum Ayuki Pung Taruktaki Numidang Wairam Pung Taruk Pauba Manipur Kanglai Paki Mapampum Namakta Korkomna Pung Taragani Toy Chupna Total Shutdown Lautok Le Haide Publicity Committee ki Chairwal Amada Total Shutdown Manungda Tangai Fadaba Analayang Mayho Langpok I Pau Amasung Lining Laisol ga Mari Lainaba Tabak Singidi Komthokani
लीसिंग चमापल निफुग तरेतदी मणिपुर कंगलेपाक मसागी पॉलिटिकल कॉन्स्टिट्यूशन अमा लेजरबनीना इंटरनेशनल प्रोटेक्टोरेट अमा ओइजरबसु ऑटोनमस स्टेट ओइख्रबनी कॉन्स्टिट्यूशन असी ब्रिटिश नत्रगा कांग्रेस न पीब नतबनीना मखोइगी लेंगाकी फिबानगी वांगमद लेबा मणिपुर की कॉन्स्टिट्यूशन ओइ इंडिया न मणिपुर कंगलेपाक लौसिनखिबगी वाथोक असी यूएन सिक्योरिटी काउंसिल दा वाकत्ती पीखिदे अदुमकपो मथक्ता पनख्रिबा असिदगिदे एनेक्सेशन असी लोना यादे हाइबसी यूएन न फजना खंगनख्रे मखा ताना इहो लाक्तबदगी वाकत अदु लोइसिनख्रबसु मणिपुर कंगलेपाक्तदी एनेक्सेशन अदुबो यादब मियामना लेप्तना मसी मायोक्ता वारेप मखल कया लाउदुना खोंजंग चथब लेरे लीसिंग चमापल निफुग मापन की अक्टोबर 15 मणिपुर कंगलेपाकपु इंडिया न लौसिनखिबा अदु लेबाक असिगी अमदे मालेमगी लोना यादे हौजिकसु मणिपुरना महाकी निंग तंबा हंजिनबगीदमक हक अदु मांगद्रे अखोइगी निंग तंबा अखोइगी होना जमल द लेरे हाइरे मणिपुर बो अक्टोबर 15 चमापल निफुग मापनदा इंडिया न लौसिनखिबगी मायोक्ता लेप नुमित असिदा मणिपुर दा अयुक पुंग मंगादगे नुमिदांग वाइरम पुंग मंगा फावबा सोरेपानसु जनरल स्ट्राइक लाउथोकले हाइरे लोन थिंख्रब लुप असिगे सेक्रेटरी पब्लिसिटी एंड ऑर्गेनाइजेशन एमसी याइफबी की चेरोल अमदा जनरल स्ट्राइक असिना फुरपुमनमकी लाइनिंग लाइसोल की थौरम अनायक ई पाउ लोइशन की थबक अमदी मैहोग लांगपोक लोइशन की थबक पुमनमक्तदी अथिंग थमलोय लोइनना मणिपुर की यावल लुप पुमनमकना कौरकपा जनरल स्ट्राइक टोटल शटडाउन बॉयकॉट न चिंगबदसु सोरेपाना सौगतकनी हाइरे निंग तंबा मणिपुर की नेशनल असेंबली दा लेबा की निंग तंबा मांगहन निंगदबा मियाम की मिहुचिंगना इंडिया दा पुनबा यारोय हाइना वारेप लौरबसु मियाम की मखोंग कोंदुना लेबा खरददी इंडिया ना नमलो लौसिनखिबादो मखोय की अपांबा ओइखे खा एशिया के आर्यन सिंह की निंगथौ पालंबा निंग तमलंबा लेबाक सिंगना पुनसिलगा इंडो आर्यन सिंह की अपुनब लेबाक अमा सेमबदा हाइरिबा मियोय फुरुप सिंह इंडो आर्यन सिंह असिदा अकाइबा लेरमदबा याय अदुबो तिबेटो बर्मन मंगोलॉइड फुरुप सिंह की युमफम ओरिबा हिमालय चिंगसांग अमदे नोंगचुप थंगबा खा नोंगपोक एशिया की लमदम सिंह इंडिया दा नमतिन तिनसिलबदे मसाना निंगतम लालौ होरकपा ताबने निंग तमलंबा लेबाक अमना मसागी निंग तंबादु हंजिनबा निंग तम लांथेंग चथबा हाइबसी लेबाक अदुग मियामगी फंगफम थोकपा हकने मसी थिंगबगी महुत्ता कॉलोनियलिज्म मुथतनबा खोंगथांग कया यूएन सौगतले मसी यूएन की ह्यूमन राइट्स चार्टर कन्वेंशन अमदे प्रोटोकॉल सिंगना सौगतले मणिपुर की निंग तम इहौदी टोटल सॉवरेंटी नि हाइरे हौजी पावगी मरथना तेमब्रे अमतंग लोमिनेसी मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहली पुमनमक सिबु खुदक फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप होंगलगलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुन हिदाक लांथक कयाम चादब यारक्ते चासिलिबा सिंगदुन अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहलक्ति खुदिंगमक सिबु ngakthokke हाइरबदि जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल ब्रेक मतुंगदा मुकन तराम नोकचरी मखाताबा पाउदा Manipur Information Commissioner Sinduna Department of Personnel and Training, Ministry of Personnel, Public Grievances and Pensions, Government of India की मीटिंग मखादा Right to Information Week celebration के closing function अमदे RTI essay competition के prize distribution program ngasi Directorate of Information and Public Relation DIPR की auditorium द लोइशन क्रे लोइशन बगी थोरम अदुदा State Chief Information Commissioner कोइजम राधेश्याम हानगी State Chief Information Commissioner TH Ibobi हानगी State Information Commissioner ओइनाम सुनीलना मरुएबा मियोसिंग ओइना सरुक याके RTI essay competition da makong mathang taraba singda manamathum singsu yenthoke thorom aduki chief guest oiki ba TH Ibobina ngasi pangthoki be thorom ase lenga ki thabak thorom sing manung mapan phauna uhanna ba pandam da pangthokpani haike RTI की provision सिंह से सिसिना दना government के working da
accountability porapa transparency maintain tawna bohanaba loina na praja khuding mangna mana khangba information khangaga information duna ma masagi kana bo oibe yai samaj goina kana bo oibe yai sumai tawna NGO singna su RTI activists singna su adumba RTI application si tharakanda punamakse masi phangna bo na bodo madu phangna kandane koina RTI week celebration gi apung phawa pandam du phangai na koina lobo yari si DC Imphal is Dr. Nibedita gi miteng makada district asigi CAF and PG department na ahongba mamalda cheng phangan khre Imphal is district ki tongan mafam singda chatuna cheng phangan bagi maka chatharakpo oina ngasi su Khairgaon Junior School Khairgaon amasung Khurai Nandaibam Puthi Balai kai dalaiba Tharo Devi Community Hall da cheng phangan khi Cheng Phanganba duga mari lainana District Supply Officer ke Dhananjoyna chahi asigi phaugi lorok loktringai chengi awat pa leihandanaba District Administration Imphal East na lokhatpa khongthang oina thabak asi paikatpani haiki Manipur Science Center na Innovation Hub ka khusham naraga tha asigi nipandagi chatharakiba robotic with Arduino workshop loishin bagi thoram tagyal dalaiba Manipur Science Center gi auditorium da pangthokre thoram da Finance Department ki Deputy Secretary Regina Assam Science and Technology ki Director CH Sasi New Tech Institute of Northeast 9 Guwahati ki Director Rajesh Kumar na chingbana maruoiba myoy sing oina sarugyaki workshop aduda sarugyaki ba mairoi sing da certificate chu khusnaki Thorongga mari lainana Manipur lainga ke Science and Technology Department ki Secretary Kengo Juringlana ngasi aikoina sizinariba Arduino software hardware amade circuit board ase wakal manaba mioi mangana italege Arduino haiba mafam amada haudokhibane Aikhoisu makoigumna kunai asida kanaba amadi mioibana hingbada laithokna hingba yahanba polam sing puthokna bkhonaba matamda wakal manaba amadi karigumba khara kunai asigi tauramdaba yade haina khanba mioi sing punsinba mathau tai Aikoina ishagi amadi tungi mirol gidamak anauba idea puthoktuna kanaba khara tauramnaba khonagadabani haiki Access to service mental health in catastrophes and emergency haiba thimda World Mental Health Day gi thoram state ki thakta National Health Mission Manipur amade Directorate of Health Services Manipur na sinduna Imphal gi Hotel Imoles ta pangthokre ngasi gi thoram aduda Health and Family Welfare gi Commissioner Suman Singh Azim Premji Foundation ki Professor Dr. Shekhar Seshadre, National Health Mission Manipur ki State Mission Director Dr. M. Dinesh Susaryake. Mental Health ki lamda thoidok hendokna thabak tawbagi damak khangatlaba Health Directorate ki District Official singda ikai khumnabu utpagaloinana certificate sing khusnake. Health Services Manipur ki Director Dr. N. Hemanta Kumarna Manipur da thogliba crisis kayana mioi kaya wakal gi anaba nabagi chang yamna wangi hauzik thogliba Manipur gi issue asina maram oidana awaba taraba mioi kaya gi wakal gi anaba ohele mental health program gi makhada Manipur lengangna district level mental health service hena mapung phana thabak taunaba thabak lokatle Hospital sing mapung phaba counseling corner thamba mathau tai health workers singna wakal gi anaba lakpa sing khangdoktuna makoibu analayeng gi khudong chaba mapung phana pina na hotna si haike World Mental Health Disingani Kungamangagi Manungchana Access to Services Mental Health in Catastrophes and Emergency Haibahiramda Interaction Thoram Department of Psychology Manipur University na Sintuna Department of Commerce Manipur University gi Conference Hall da pangthokre Thoram adugi Manungchana Resource Person Singa Sarugyakiba Singa Interaction pangthokki Thoram aduga mari lainana Professor Hanjabam Sukhadev Sharmana COVID-19 amasung hauzik Manipur da thokliba thaudok asina miyamgi wakal da piriba wakal gi chaitheng kaya asidagi kharada oiraba sukok nanab khonabada thoram asina kanaba kaya piragani haike Professor Arkelenina Masana Masabu Thajaba lehenba mathau tai hauzik mioi manga gi manungda mioi amade wakal gi anaba loinare wakal ga mari leinaba anaba kaya laing thukpagi mahutta losinduna thamba si tauroidabani hakjang phanaba sajel kaya taunari adubu wakal su phana thamnaba khonaba yamna mathau tai phongdokhi
Kakching District Health Society amadi District Mental Health Program Kakching na puna sinduna access to service mental health in catastrophes and emergency haibatimda World Mental Health Day thoram Polestar College Hianglam Wab Gaidasu pangtokre thoram aduda SDO Kakching Kherdananda Posangbam Chief Medical Officer District Mission Director District Health Society Kakching Dr. Thaudam Rajan Polestar College ki Principal Dr. Elangbam Gopal District Mental Health Program Kakching ki District Nodal Officer Dr. Khangembam Gopeshwar amadi District Program Manager Kakching Oinam Puspana Marueba Mur Sing Oina Sarugyaki Thauromgi sarukama oina cycle rally amasu Wabgai Lamkai Bazardagi Polestar College Hianglam Wabgai Phauba Lamthaki Thauram adu pangthokpagi matangda District Mental Health Program Kakchinggi Nodal Officer Dr. K.H. Gopeshorna lamdamasida thokliba wathok mayam asina wakhal leita handabada natana mahusagi oiba khudongthiba kaya amasu thokjilakpa asina miyamgi wakhalda leita handaba kaya leiriba se miyamna mental health hairaga lana longnai masi aikoina awareness watpadagini haiki Lions Club of Imphal East amadi Lions Club of Imphal Galaxy na sinduna mental health amasung well-being gi awareness campaign ama Bangai da leba RK Sanatombi Debi Vidyalaya da pangthokre Thauramasida District GST Coordinator Dr. P. Rajmani Babina Hospital gi Dr. Ashima Haubijam na resource person oina wangangke NPP की President Corner Case Sangmana Kangpokpi की M Thomas Ground the Civil Society Organization की मिहुचिंग उनक्रे माकी खोंगचत असिदा खेतगांव SC की MLA Nur Harshan Tamenglong SC की MLA Jamhenglung Pamei हानगी MP Dr. Lorho S Foje Kuki NP Shada Hills Kotu Kuki Women Organization for Human Rights KSO Sada Hills KWU Sada Hills amasung atay organization gi luchingba singawari sanaki Purup anigi mari asi wari sanaduna santi hanjilaknaba honabinaba luchingba singda magna appeal tawki Manipur da santi amasung mahusagi punsida hanjilakpa haibasi ahing amada hekta oithokpa yaroi adubu khongthang amati thangba mathau tai haiki Let us work on efforts to rehabilitate and reconstruct and bring back that normalcy. I don't have any words, especially after listening to what you have to say. I really don't have the courage to even tell you that we should do this, we should do that. The kind of suffering that has happened is just something that is unimaginable. So I can only urge and I can only plead and request you that while we are still the memories are fresh, if there is a way possible that with one step at a time we can organically build up that confidence, I just pray to you and I always would like to urge you, and if I can play a role, if any of my leaders can play a role in facilitating this process, we are here to help and to support. Corner Case Shangmanangasi Dimapur ki Khongchata Senapati District Headquarters dasu NPO ki Conference Hall da Senapati ki Civil Society Organization Singas unake Thoramasi da Shangmana Tadubi ki hangduna leiriba sit asi Athuba matamda Mikhal Pangthokpinaba Election Commission ki pungning chingsin ke Athuba matamda Pangthokpinanaba Commission da khangan kibasu leire haiki As per our democratic process, every constituency must have a representative. Beyond 6 months, it cannot lie vacant. And therefore, we have urged and we will again urge the Election Commission that they should look into the possibility of having the elections so that the people of Tadubi constituency don't suffer. They do not have a representative right now, and development aspects and important issues, and especially the condition that is there in the state of Manipur as a whole, the political leadership and the local MLAs play a very, very important role in finding solutions and taking this entire process forward. So we are working and we hope that they will give a good response and a positive response, and the elections will be held in Tadubi very early. But as I said, it is a prerogative of the Election Commission. We are not sure whether it will happen or not, but from the party side, we are leaving no stone unturned to move with the Election Commission to see that this by-election should take place.
Pokso Eki Matang the Nom Gyoba Legal Awareness Program among us Moirang the Leba, Diligent Public School Moirang the Pangtokre. National Legal Services Authority Makada, Manipur State Legal Services Authority na sponsor Tauraga, District Legal Services Authority Bisnupurna, Diligent Public School Moirang Anina Kusham Naduna Pangtokiba Awareness Program Aduda, Diligent Public School Moirangi Principal Dr. K. Bijiarani, School Asigi Founder P.H. Nobin Amade, Deputy Chief Legal at Defense Council System, Bisnupur T.S. Sudhirna, Thaurumapu Sing Oina Sarugyaki. Thaurumaduda T.S. Sudhirna, Mairoi Singda Pokso Gi Matangda Resource Person Oina Wangangki, Tungda, Mairoi Singna Resource Person ga interaction Tauduna, Pokso Haibasi, Karino Haibagi Matangda Su, Mairoi Singda, Sugai Nataki. Royal Academy of Law Oinamda Ahanba Semester Tamnaba Lisingani Kungamanga Kungataruki Oina Ming Chalakpa Mahiroi Jamaga Yankai Induction Tobagaloinana Jahi Sigi Jun Thada Manipur University na Lauba LLB gi 6th semester examination da position Lorkiba College Adugi Mahiroi Taraga Mathoi Taram Opigi Thoram Ngasi Academy Adugi Seminar Hall the Pangtokre Thoramaduda Manipur University ki Law Department ki Head Associate Professor Dr. Yumnam Premananda, Royal Academy of Law Oinamgi Principal Eliza Maishnam, RAL Oinamgi GB Secretary Yelam Ramananda Susarugyake, Thoramaduda, Associate Professor Dr. Premanandana, Law Haibasi Pukchel Sengna Tabaktoba Aduni, Society Asi Law Nangaklo Piraga Lady Bani, Manipurda Hosik Oiriba Pibam, Law Kangda Badagi Tauribani, Law Kangda Bamida, Langak Paheloida Bani, Ethics Ngakna Tabaktoksi, Selda Mikaraga Tabaktoroida Bani, Academy Asi, Chaukat Nabhonabada, Pangbayaba Mateng Pange, Hairaduna, Nauna Ming Chalaklaba Mahiroi Singh, Tuminna Yengduna Laigano Haiki. State Blood Cell NHM Manipur Blood Center Janims Amadi Kanglei Park New Tengbang Group na Kusham Naduna Blood Donation Camp Ama Janims the Pangtokre Manipur da dengue ki case hengalakpana patients singda igi mathau tarakpana camp asi pangtokpani hairi Thaurunga mari leinana State Blood Cell NHM ki State Nodal Officer Dr. L. Dayalakshmina Mamang Chahida State Asida dengue ki case lisingani chamri nipugumdoi thingnaki Chahi asigi oina January dagi September phawbada lisingamaga Jamri Kungamari positive oiki Haujiksu Numit Kudingi Masing Yamna dengue ki case hengalakli dengue ga Mari Lainana Mioy Bagi Plat account Hanta Hanba Maramna E Kapa Mathau Taba patient Kaya Yorkle dengue Laina Dagi Ngak Toksi Loinana Nariba Singi Punsi Kanaba Miamna E Katoksi Haiki Numit Marabudra Marini Chathagadaba Pre-Vocational Skill Development Program on Beauty Care Assistant Ngasidagi Langol Type 3 Daleba Alternate Housing Complex Tahodokre Empowering Women Through Beauty Skills Cyber Theme the Pangtokpa Program Asigi Maruena IDP Sing the Pikadabani Haudopagi Thorum Aduda Rashtriya Modi Seva Samiti National General Secretary Ayakpam Ribia State General Secretary Administration Yumnam Sana Amadi Jana Shikshan Sangathan Impal West ki Director Maisnam Pradipna Thorumapusing Oiki. Thorum Adugi Matangda Rashtriya Modi Seva Samiti ki National General Secretary Ayakpam Rebiana Ministry of Skill Development and Entrepreneurship ki Makadalaiba Jana Shikshan Sangathan Impal West ka Khusham Naduna Rashtriya Modi Seva Samiti na Numit Marabudra Marini ki Oiba Makeup Training Program Asi Ngasidagi Hobani Lisingani Kunga Humdoi Thakiba Kunga Humdoi da Thokiba Irang Aduna Maram Oiraga Rashtriya Modi Seva Samiti na IDP Singna Lairiba Mapam Sing Amade Relief Camp Sing da Chatuna Makoina Chatlaga Tamba Pangdaba Training Program Samiti Ashina Makoina Lairiba Mapam Sing Aduda Chatuna Pangtoktuna Lakli Ngasi Tauriba Training Aside Makeup ki Khaktani Makatana Kauna ki training, mushroom thapagi training, basket chabagi training amade flower pot chabagi training sing supiduna makoibo sendan lambi da mateng pangna na honare training course asi certificate course oigani amade masina job placement ki khudong chab pinana basu honagane Training program manungda changba polam sing samiti asina puthokani maram aduna training sing nasu absent oidana chang naina yaubi o haiki
Department of Dance and Music Manipur University na sinduna Bharat Natyam gi matang da nom gi oiba lecture kam demonstration gi thoram ngasi department na sige lecture hall da pangthokre thoram atu da School of Humanities MU gi din Professor N Pramodini department na sige head in charge Dr M Thoiba amade Sausti Art Foundation Bangalore gi director Medha Dixit na thoiba mithung sing oina saruk yabada natana lecture kam demonstration piduna dance form asigi matang da takhi mamang da su tongan ma masang naiba personality kaya na dance form sing takpi tambi ba laikre haike Lalit Kala Sangam gi kuntra ka taruk lak suba foundation day thoram pangthokre biti rota labor mahol da pangthokibang asi thoram aduda saisakba b neta Chandra Lalit Kala Sangam gi chairman Professor K Sarat Chandra amade vice chairman TS Bipin na chingbana saruk yake thoronga mari leinana Lalit Kala Sangam Music Institute ke meritorious students sing da award sing piduna pungning thawat ngasi pangthokliba foundation day asiga mari leinana Lalit Kala Sangam gi secretary Laimayum Devendrana Lalit Kala Sangam asi lising chamapal marbura mapanda wakalon manaba lup singa punsinatuna semkiba isai nomai gi lupni lamdam asi isai gi lamda kharada oirabasu atopa state singa mimanaba ngamna bkhonabada loop asina maru oiba pandam thamle masigi saruka moina sangamna isai gi hiramda folk and costume music ki maramda workshop kaya su pangthokre haiki Sahitya Yokhatlop Sayoka Tenthagi Niputaru Suba Chahi ki mapok thoram ngasi Loop asina chahi khudingi piba Thomas Hardy Ningsing Sahitya mana lising ani kungamanga lantokpa amasung tongan ba hiramda mana matum phanglakraba masak naiba mioi nipan bu loop asina harau te yamna oktuna pungning thogatpagi thoram ama tentha khongbal multiplex pangthokre thoram aduda Sayoka Tenthagi president Kartik Maiba IRA Group of Institutions Wangjing Principal Dr. Narengbam Rajiv Kumar, Manipur University of Culture gi Librarian Thaunauzam Khomdon Amadi Hanagi Minister Dr. M. Narana Chingbana Saryaki. Jahi asigi oina Sayoka Tenthana piba lemjaningai oiraba Thomas Hardy Sahitya Ningsing mana lisingani kungamanga Hairoktagi AIB Thauchom Ningol Khundongbam Ombi Gunamani Leimada piki. Senapati District ki Somai Hairka Khangnaba Thingba Khunau Dalaiba Holy Cross School ge Parents Day gi thoram pangthokre thoramadu da BJP Scheduled Tribe Morcha gi National Spokesperson KS Khai Leo Thingba Khunau Primary School gi Headmistress Adaha John amade Holy Rosary Parish Purul gi Praise Father Korean Ovelil na chingbana sarukyaki thoram atu da sarukyaki basingna Mahiroi Sembada mama mapasing na lawgadaba thaudangi matangda wapam kaya phongdoknaki Vision Creative School of Science Thobal Okram gi numinini chupna chathagadaba taramari suwa Vision Literary and Cultural Meet Teachers Day lisingani kungamanga gi thoram ngasi Thobal Okram da leba school asigi Vision Courtyard Hall da haudokre thoramadu da school asigi thoidok hendoklaba mahiroi singda school gi maike gi khudol kaya Tamki amade Mahiroi Singi Cultural So Kaya Su Utki Bathoram Aduda Council of Higher Secondary Education Manipur gi Chairman T Ojitna Housing T NEP 2020 asi Manipur da su implement Taurabana Education System da ahomba kaya laglagani Anoba Policy asi gi makada Mahiroi Singna Lairik Khak Tambagi Mathakta Mana Haijaba Trade Skill gi Vocational Course Amasu Lisingani Kuntra Paubadadi Soidani Yauraklagani Haiki Wango Assembly Constituency Manung Chanaleba Thiam Lei Sangkhong Thiam Lei Kaidaleba Young Sporting Club Amadi Women Welfare Association Ge Nauna Sapa Club Amadi Meira Paibi Sanglen Ani ex-minister Oinam Lukhoina Miam the Kusnakre Tauramasida WWA Ge General Secretary Sapam Ongbi Dini na Tingbana Sarugyake Building anisi yamna thuna saba loishindana khusinnarakpa asida Meira Paibi Secretary Sapam Ongbi Dini amadi club ki secretary Thaudam Chitaranjan thagatpa phongdorakli
Kangluki irangna lamdam asigi senmitlonda sathina soklaba matam asida lekai singda Diwali gi mingda lagaw khawriba silepinaba nongpok lengak apunba nupi lupna hairi lekai singda leiriba club amadi mara paibi singnasu matam chadana lagaw khawnariba asi tawhan biganu mari leinaba police station singnasu athingba thambi hairi Hauzik sanabagi paw aikhoigi senior sports journalist boy ningthaujan dagi lobisi Manipurna Uttar Pradesh pu maiti bapiduna kuntra suba senior women's national football championship for Rajmata Jijabai trophy gi semi-final sangkre semi-final da Tamil Nadu ga sanaragani All India Football Federation gi meng makhada tha sigi tang amadagi state tarana gurbani thongna khaidutuna Chhattisgarh gi Narayanpur da chathariba kuntra suba senior women's national football championship for Rajmata Jijabai trophy gi ngasi sanakhiba group B gi league round gi aroi bam match da Manipurna Uttar Pradesh pu goal mari sinoda maiti bapiduna semi final sangkhibane Manipur gi mai pakibi goal singadu Linda Komna match ki kuntrani thoi suba madi kuntrani pan suba minita goal ani sankhi atopa goal ani aduna N Ratan Balana match ki humpu suba madi Dangmai Grace na match ki humpuni suba minita sankhibane tha sigi tang trom da sanagadoriba ahanba semi final match da Manipur Tamil Nadu ga thengnaragani ani suba semi final match da West Bengal amadi Uttar Pradesh ga sanaragani Sheikh Babu Macha Memorial Trust ni sponsor tauraga All Manipur Football Association gi meng makhada tha sigi tang mangadagi tim taramanga na saruk yaduna sai takel gi artificial turf ground da sanapa hokiba ahum suba Premier League ki ngasi sanagataba match sing sanakidre ngasi match sanakhideba sigi matangda All Manipur Football Association gi Assistant General Secretary amadi ahum suba Premier League ki convener El Nabana Pau Loriba Paumi Singda matam chana khangan khidaba amadi football bu pamjab sing yauna team gi sanarui singi pungning chingsilagli Third Premier League 2025-26 ki All Manipur Football Association organize tawraga siliba tournament asi hogiba October gi tang manga degi sai tayen gi top ground da pangthok sabani adubu pangthoiba ground asida tournament asi khangogdana ground gi kaigumba seena bakhra leibadagi ngasi sanagadaba match adu sanajadre adubu amphabu nungsibiba adagi press media punamangna akoi khabar matam jana haphaudabaidamakta madu waru biroyena tournament ji convener oijariba ai samangna singthokchari loilena tournament asi makha chathanaba yanabagidamakta akoi ngarang ji order ma thoga light telecast tawriba kangbujiga pau phaunar kanda numaijingbau tournament asi yaithokjaraga laiba mingdawaba numit tang 3 October asida tournament asi pangthok chanaba honajari ground je leitabnin ground je matang thiba sum chasabada Imphal East ki sekta da Social Sporting Club asigi ground da October gi tang 3 ningdawaba numit asidagi haunaba khoi sem sablo jare khoi soidana lampa sida tawjaragani aduna club singsu masi tawnabai dangta sem sadam lebiro aduga bon bunung sibiba ampha bunung sibiba support tawiriba kangunasu hariba tournament asi mieng tabiu haina khaijari Kuntra suba El Sangita Devi Memorial First Division Football League ki ngasi sanakhiba match singda kan uripo kangchup road amadi SJC Sangaithen Road mai pakre Imphal West District Football Association gi meng makhada mamang tha gi tang kunmapan degi team taret na saruk yaduna Pamyal Ground Pasoi Part 2 da chathariba kuntra suba El Sangita Devi Memorial First Division Football League ki ngasi sanakhiba ahanba match da kan uripo kangchup road na BMSC Tabungkokpu gol ani sinoda maiti pi khibane kan uripo kangchup road ki mai pakbi gol ani adu Zeni na match ki niputare subamadi Binod na match ki marifu suba minita sankhi ani suba match ki sanakhibada SJC Sangaithen road na YSC High School bu gol ahum sinoda maiti pi khre SJC Sangaithen road ki mai pakbi gol singadu Indra na match ki kulumdoi subamadi humphumanga suba minita gol ani sankhi atopa gol aduna dhiren na match ki nipuni thoi suba minita sankhibane kuni thoi suba KSH Lehau Devi Memorial Super Division Football League ki ngachi chanakhiba match da KMSWC Kairakna SFC Sugnu bo maiti bapi khre District Sports Association DSC Kakching gi meng makhada mamang tha gi tang kunma thoidigi team tare na saruk yaduna
DSA Kakching Playground Sathariba Kunithoi Suba KSH Lehau DB Memorial Super Division Football League ngachi sanakiba matcha KMSWC Kairagna SFC Sugunubu gol ama sinoda maiti bapi khibane KMSWC Kairaki mai pakibi gol ladu MD Samirna match ki humpu taruk suba minita penalty da sankhi amaromda association asina sinduna ground asida tha sigi tang kunithoi degi tim taramathoi na grubani thongna khaidokuna chathariba kunmathoi suba Kishore Kumar Memorial First Division Football League ki ngasi chanakiba match tana DYA Elang Khangpupina TUC Thongjaubu gol ani sinoda maitiba pikre DYA Elang Khangpupi gi mai pakibi gol ani adu gung thoksom na match ki nipu suba madi Rustam na match ki humputra mapan suba minita sankhi Oinam Kendra Kankut Timbi na Thangmaiban Kendra Kankut Pumai Tipapiduna Yumnam Yaima Memorial Ist11 Kendra Wise Mixed Kang Tournament ki semi-final sangkre Manipur Kang Association gi meng makhada Oinam Kendra Kankut na sinduna mamang thagi tang kunma thoidegi Kankut tarahum thoina group mari thongna khairukuna Radha Mantop kainok thong thakta chathariba Yumnam Yaima Memorial Ist11 Kendra Wise Mixed Kang Tournament ki ngasi chanakiba ahanba quarter final match da Oinam Kendra Kankut Timbi na Thangmaiban Kendra Kankutpu Panjal Kunmanga Tara Tarukta Maitiba Piduna semi final sangkhibane Oinam Kendra Kankut Timbi na ahan bapta Panjal Tara Manga Madi ani subabda Panjal Tara kaphi Thangmaiban Kendra Kankutna ahan bapta Panjal Taret amadi ani subabda Panjal Mapal kaphi hayeng kangchang asida ani suba quarter final match oina Oinam Kendra Kankut Team A amadi Wabagai Kendra Kankut ka sanagane Singa Mathag Young Learners Club na sinduna tha segi tang manga dagi tim taratarung na grumari thongna khairukuna CYLC Multi Sports Complex Pisum Hall Ground sathariba ahanba CYLC Grassroots Football Tournament ki ngasi chanakiba ahanba match da 5 Brothers FC Wangu Sabalna Ratan Football Academy Waikhom Lekaibu gol mapal sinoda maitiba pikre ani suba match ki sanagadaba Kaising Football Academy ki amadi Ibudu Football Academy ki match da Kaising Football Academy ke laktabadagi Ibudu Football Academy na walkover laukre Ibudu Football Academy laktabadagi Kaising Football Academy ke na walkover laukre ahum suba match ki sanakhibada Kago Ghari na Kaising Football Academy Sanjembambu gol taret ahum da madi mari suba match ki sanakhibada Golden Football Academy Palace Compound na RFC Pangaibu gol ani amada maitiba pikhi ahum suba match ki sanakhibada Kago Ghari na Kaising Football Academy Singamaibu gol taret ahum da madi mari suba match ki sanakhibada Golden Football Academy Palace Compound na RFC Pangaibu gol ani amada maitiba pikhi Tarchiriboyai hauji sanabagi makataba pauda Perugi Lima da laiba Coliseo Eduardo Dibos Arena da haukiba October mangadagi October 9 phauba pangthokiba World Judo Junior Championship lisingani kunga mangada India ki most sinduna saruk yarubada 63 kg category da bronze medal phangduna Manipur gi danatana India ki oina suming chat purakrabe linthoi chanambam amasung hariba championship asida kg humbuta da saruk yaruba taibang nganbi khaidem kg humpuga nithoi da saruk yarubi leisang them nungshi thoibo Brave Boys Association sinduna Impal International Airport ta haraute amna okre haraute amna okpa tu da Brave Boys Association gi miyoi sing lekai gi miyoi sing amade makhoi bu sogot pa miyoi kya na pungning thogot pa wahi sing yauna banner paiduna amasung lei pareng tuna makhoi bu haraute amna okay haraute amna okpa aduga mari leinana bronze medalist linthoi chanambam na mahakna World Championship asida bronze medal ama phanglakpa si araiba nate Manipur khakta natana India gi oina su asiguma mingchat ama purakpa ngamba si yamna nungai tungdasu masidagi hena apapa performance pinanaba honakhigani sanaroi ama oirabadi khangba kanba amasung honaba leptaba mathau tai phongdoki Goa gi Panjimda laiba GSUGS Stadium Kampalda chatharakiba ahum suba National CP Football Championship lisingani kungamanga da saruk yakiba Yariba Manipur CP Football Team na Rajasthan bu goal tara sinoda maitiba pidura semi final changkre Championship asigi semi final da Manipur amadi Kerala ga hayeng sanaragani
लोइसलकपद मरोइबा पाव अमुकन पिजरी बीजेपी की जनरल सेक्रेटरी बियाल संतोष न मणिपुर की एमएलए सिंह अथुबद मियाम की लेंगाक लेहलगनी हाइबगी थाजब पिरक्रे शिलोंग मणिपुरी राजबारी थुगाई मेघालय गवर्नमेंट का हिरम मरी लेना हाइना मेघालय की चीफ मिनिस्टर कॉर्नर केस संगमाना हाइख्रे शिलोंग की मणिपुरी राजबारी मणिपुर लेंगाक हानगी मवोंग मतौ कायहंदना सेमजिन्नब थबक पाइखतपनी हाइरे लमदम की पोथोक मरांग कायना पुथोगीबसी मालेम की कैथल योहनगे हाइरबदी ह्यूमन रिसोर्स चौखटहनब मरु ओय हाइना मणिपुर की गवर्नर अजय कुमार भल्लाना हाइख्रे अमदी सेने वुमेन्स नेशनल फुटबॉल चैंपियनशिप ता यूपी बु माइथीबा पिरमलगा मणिपुर की टीम सेमीफाइनल दा खोंग थांगजिनख्रे ISTV न पिजब पाव मतंग सेलजरे मेंग ताबिरबसिंग बम kan